ngasi hauzik phawbagi maroi ba pausing lamda masigi sokna na ba government asina karigumba thabak amata tawroi haina chief minister N Biren na BJP ki 39 suba kumon thoram da phongdokre BJP na luchingba sarkar na sathariba scandal asina sarkar gi employee singi tolop amadi pension piba ngamdabani haina congress na maral sikre amade Commonwealth Games ta Manipur gi weightlifter Kumukcham Sanjita Sanu na 2 kilogram yankai humdoi gi kanglupta gold medal lokre Kurumjare ISTV Paumiyang tabiriba singutaram nokjare hojima pungiba pau Bharatiya Janata Party BJP lingkhat khibagi 39 suba mapok kumon thoram India gi atai state singda pangthok na bagum ngasi Manipur da su park san pangthokre mapung oiba thoram BJP Manipur Pradesh na sinduna nitai patu thekta leiba party gi head office da pangthokhe thoram maduda party sigi president KSS Babananda chief minister N Biren minister MLA hanagi president Singh amadi party gi makok thongba luchingba kaya su sarukya ke Tharonggi sarukama oina BJP lingkat khiba mioi singi photo da lei sukat paga loinana lairik ahum su phongke chief guest oina sarukya khiba chief minister N Biren na Manipur da lairiba BJP na luchingba government ase lamdam asigi mina lengak pani mapalonggi mina khut thingjil haloi lamdam asi sokna ba thabak machet amata tawroi handa Good Friday nimitta financial year closing date tabana Christian lining satpa singda suti lauthok lubadagi nungai handaba pokhan khiba adu makoi gi daba komtho u haina government na khangan khiba leike Manipur amadi India gi mingsat purakli ba Sanjita Chanu amadi Mirabai Chanu gi damak sauthok saba poi makoi anida lupa lakh 15 piragani government asi yangsin ba mioi yami maramaduna minister amadi MLA sing section ba mathau tai BJP na luching ba government asi awa ana taraba amadi lairaba miyam gi damak leibani makha tana su makoi gi damak kathok baga loinana thabak paikhat khigani government su paigani haike Bharatiya Janata Party ngasi Manipur da lengak sasan tawri busi atop state tagi laaga mi boina laaga se sasan tawrbanate akhoi gi lamsi dagi poksaba indigenous population du dagi sumnagi party du gi ideology party du da tawrakanda lamdam sigi mina lamdam sigi mehoron dagi leiraba khoina lengak sasan tawjabani aduga tawkhigani haibisi mayam dai message oina pijage atopa mapangi karigi khutna lengak sasan tawroi lamdam sida sawbani lamdam sida sidoini lamdam sigi sokpa machet na BJP na tawroi haibise masi mayam dai message oina pijage Chief Minister na makhatana handak second MR campus tagi nongmai masa yankai taruk mang kiba adu mamangi mikhal da sijinarambagi khudam phangle government asi laktringai March ki tang ahum da AR na Tamenglong district tagi faraga sinarakpa khulai paiba lup amagi mioi anina pairam kiba nongmai adugi number ga sinarakpa da yawba number ga chanaramke masina mikhal adu da nongmai sing adu sijinare haiba takpani masigi mathakta lamda masida thokiba misi minagi thodok kaya da su nongmai sing adu sijinaram loi hainingai leite makata na thizin khigani phataba thabak kaya tawrakpa yabagi oitokpa leibana government asida yauriba mioi sing section bachangi handak financial year ga mari leinana lana sel kaithokre haibagi maral ama sidagliba si sel kaithokiba leite karigumba phataba sarau khara tawrakadore haibagi chingnaba leibadagi check amata sel kaithokpa yadana ba government na bank ta khangan badagi senaba mioi sing phagat pangam khibani loktak scam ngarang government asina ayaba piraba matungda CBI da sinakre haike March ki tarikh ahum engonda record leire investigation da fange haiba March ki tarikh ahum da phariba numai se hujiki second MR da gi mangi ba numai sigam number chana rame adu aragadi numai si March ki tarikh ahum sigi mamang da mangi sim di are ko adu ga Assam rifle na irakpa reports da kare pange bo from reliable source mafam khara da khulai paiba kharana election ga mari leina ba card Aadhaar card amadi election card mulleba pau phangbadagi thiba salubada phabani haidana tarokadi nongmai mangalamisi political election ga mari leinarami heba corruption na mang thara thara ka loi lakramina ekoi do ji ekoi gi ngasi gi mirol sida ekoi adki mati khudong thin ngai wehelle party ki president KSS Babanandana Chief Minister N Biren bu mahakna thengarakpada khwaidagi fit oiba amasung miyam gi damak khanba Chief Minister ni haina singtharaduna
बीजेपी हारिबा पार्टी असी नेशनलिज्म दा थाजबा पार्टी ने नरेंद्र मोदी ना पामलिबा असी चेंज पुरकप नते ट्रांसफॉर्मेशन ने सेंस हाइबसिदी लेरंबदगी अहोंग खरा पीबनी ट्रांसफॉर्मेशन हाइबसिना लेरंब अदु मरु फुकना लंगथोकलगा अहोंग पुरकपने मसिनी मा के अनौबा इंडिया की मंगलान इंडिया दा लेरिबा स्टेट सिंगी मनुंगदा स्टेट कुनमाथोय बीजेपी ना लेंगाक पर स्टेट ओइरे मखाताना गवर्नमेंट असी हेना फगत हंदुना इंडिया दा लेंगाक हंसी हाइरबदी मणिपुर दगी एमपी अनि मखोयदा खुदोल तौब चंगी लोकसभा की मिखल नक्सिलकपना ऑपोजिशन पार्टी सिंह हौजिक मसा खिंगलकले निंगथीना पार्लियामेंट फंबंगमद्रे मदुगिदमक नरेंद्र मोदी ना बीजेपी की एमपी सिंह थबक सुखिदबा निमित कुलुमदोय तोलप लौरे हाइना लाउथोखरे लेबाकी ओइबा पॉलिटिकल मूवमेंट अमा माई पाके हाइरबदी मियांगी इहौ सागत पचंगी हाइखे प्रजागी इंथुजियाजम प्रजासी इन्वॉल्व तौब म चंगे मसी नैना मयम हाइजनिंगी बसी करमाई तौरगा करी तौरगा प्रजागी मूवमेंट असी ओंथो मतम सिदि चिंगदसु तमदसु के पुन्न लेमिनरगा चिंगद चसंदना तम चिंगी मीना तमद लाक्तना के करी तौरगा मसी मूवमेंट सिबो अफव मूवमेंट म ओहेंदना मसी अखै चिंगी तमी नत्रगा के मणिपुर की अखै कायबे याबगे अकीब लेरमदु मसी वंस को किबो तारगदी हजिक लेरिबे खोंगांग सिरेसिदा थाजबी इकोनॉमिक डेवलपमेंट नत्र डेवलपमेंट दुदी याम लाइना लाकनी करीगुंबा अखैना मसी अकीबसे सुम लेरगा थबक तौब मतमदा अखैगी एनी प्रोग्राम लाक्सनु एनी पॉलिटिकल अखोगी इकोनॉमिक डेवलपमेंट लाक्सनु मधु माइ पाकुम ममो अदुना मसी अहान बोइना इदि मसी पीपल्स मूवमेंट अमा ओहेनबा ngमगदि ngasi मणिपुर की अखोगी थांगदेलिबु खोंथांग असि अखोई सिंसोइ सोइदन लोइना माइ पाकदन सासिनबा बिलना लौथोखिबा सनफम असि लुपा करोड़ कुंट्रा हेनबगिनी बीजेपी ना लुचिंगबा सरकार असिना चथरिबा स्कैंडल असिना सरकार की एम्प्लॉई सिंगी तोलप अमसुंग पेंशन पीबा ngamdabani haina MPCC की वांगांगलोय MLA केस जोय किशन ngasi कांग्रेस भवन दा पांगथोकपा पाउमी सिंगा उनबदा फोंदोखरे स्कैंडल असिगी मतंगदा सरकार ना चुंबा तवी हाइरबदी रूलिंग ऑपोजिशन यावना कमिटी सेमदुना थिगत हनगदबनी हाइना वांगांगलो जोय किशन मखाताना फोंदोखे वर्क्स मिनिस्टर ना सासिनबा बिल सजिनदुना लौथोकनबा होनरंबा लुपा करोड़ अहुम खक्तनी सेनबा मियोय फारे हारिबा से प्रजा मियामदा ओइदबा ngangbani लौथोखरिबा सेल्फम दी लुपा करोड़ कुंट्रा हेनबगिनी सेल्फम अदुसु ब्लैक लिस्ट तौखरबा कॉन्ट्रैक्टर SN पानमैननी फाइनेंशियल ईयर की स्टेट फंड मार्च कुनिपान दा सिजिनबा लोइखरबसु नन प्लान की सेंफम सिंह लौथोखिबना मरम ओइदुना हौजिक मणिपुर दा फाइनेंशियल क्राइसिस मायोकनरकपनी हाइखे कॉन्ट्रैक्टर पेमेंट पिथोखरगा कॉन्ट्रैक्टर पैसा सिंगल अनी हाइबसी याब्रा हाइबसे मसी मणिपुर प्रजा म्याम खरदा अखोगी रूल खंगदबसिंगददी उच्चाइगिबि याय अदुबु मणिपुर की लाई लाइसु हाइरबा सिविल सर्विस एग्जाम पास तौरबा MCS IS ऑफिसर म्याम सेक्रेटरी किडर म्याम ने तावदा यामना चावना नोकनिंगदबो वखोमनी मसीगी अखोगी ममांगे अकाउंट की लेरिबा स्टेट प्लान की नट सेंट्रल स्पॉन्सर स्कीम की पैसा मैम अमा डाइवर्ट तौथोगा तोलोप फो पीदना लेरे हाइबसे अखोई मियामना खंगबनी हुजि चावथोंना अखोइना चैलेंज तौरी करंबा डिपार्टमेंट दा हुजि तोलोप थादोगेबा इम्फाल इस नतना करंबा जगहदा पेंशन पीरगेबा हुजि फाइनेंस कोलैप्स तो उबिगे नत्रो अदुना मणिपुर प्रजा मियामना मियाम की सेंगलब पैसा मैम मैमदी नुंगाइतरबा मैम लेरगसु नम नमदुना सरकार की पीवम थोपनी अखोई लेबाक से गवर्नमेंट की टैक्स पीरिबा टैक्स मैम से लेरिबा सरकार सिना नमथाक तौरगा मांगनख्रे हाइबसे ngasi कांग्रेस पार्टी ना अखोइना लेबाक मैम थमजरी जी चेक इरिबसिंग चे पाकलकना कोइना असेंबली दसु याम तोइना हंदक चखरिबा लावरबा ब्लैक लिस्ट चटपा असाबा बैंक ने थम्बगी ब्लैक लिस्ट ले हाइबा कॉन्ट्रैक्टर नुपाम की ममिंग द पाकतक न ओइरमे हाइबसे मसी मसु अकोइना चार्ज तौरी मसी मसु अंगकपो मनी ब्लैक लिस्ट तौबगी थिकाबो पिवम थोकते ना कोइना असेंबली दा कोई MLA मैम ना कोई हाई चार्ज तौरबनी कोई वाउट बुक तौरबनी आराम थबकने ना हारिबा ठिकादार नन प्लान तकतना पैसा इथो मनी तौरिस अगर लेबाक मैम ना हुजि जजमेंट तौबियु मैम के महन पैसा से महन गुमसी अगर लेरिबा ऑनरेबल चीफ मिनिस्टर ना लेंगा आसी असुम वायल तौबी तौदे बसे लेबाक मैम ना जजमेंट पिबियु ngasi paumui singa unaba aduda congress MLA kaya su saruk yaखे hauzik chathariba commonwealth games ta mirabai amadi sanjita chanuna gold medal lorokpada nungaiba phongdokpaga loinana makoi gi mafamda congress party gi maike dagi ikai khumna butke
Australia की गोल्ड कोस्ट चथरीबा कुनमाथोई सुबह कॉमनवेल्थ गेम्स तंगसिसु मणिपुर की वेट लिफ्टर कुमुक्चम संजिता चनुना किलोग्राम यांखै हुंदगी कांगलुपता गोल्ड मेडल लौख्रे मागना पुन्ना केजी चाम मरफुदानी थोई थांगतुना इंडिया की ओइना गोल्ड मेडल अनि स्वनख्रे Commonwealth Games for Sanjita Chanu of India. Kaksing Kuno Umatel Awang Lekai Dagi Hausikna Thongzu Part 2 Chigong Lei Makong da Leiraba Kumukcham Lukhoi Amadi Tekon Lemagi Masa Mangagi Manungda Kumari Sanjita Homsbi Masa Nupini Sei Kunmari Rom Tangai Dibi Kumari Sanjita Gold Medal Laure Tabada Imung Manung Amadi Lekai Miyamna Bamula Thaduna Harau Tayama Phongdokre Aikoi Paumina Chatluba Matanda Lekai Miyamna Sanjita gi Yumda Laktuna Harau Tayama Phongdokna Ramba Thengnarakhe Sanjita gi Apokpa Lukhoi Amadi Apokpi Tekon Lemana Macha Ningol Sanjita Miram da Leiduna Sanaba Asigi Mahutta Iram da Masida Leiduna Sanaduna Makha Tana Lamda Masigi Mingsat Purakna ba Sana Haningi Hirama Sida Marilena Basingna Miyeng Sangbinaba Phongdorakhe Haurak badadi moy yang wana isaji sim ngai hona bada mathanda na tamina moy manga ju hona bada isaji chana bai paisa piu hai bada ai ko ngau da wan da bho yawi mana ising gak tha da ai ji mai ji chana ba to ojra da nang chana ba to ko ya ya ro ai lei me kai to kan ai i o ju ai isaji tamak ta di yo la ga chana ngan ne na ai ne ko chen chen la ga mar khomi kan gari gang da mai ngam da mai phang pa to lo chin ma pan phang pa to lo tin ko na da na ai yum da ai da ipam de gar lo am de gar lo ga kan moy ngam da ba di hona kan adu ma jo ai na hai ibe mai na ne tawri se imana ne noi kan taw noi wakalan ba di ya go ngam da ba yu hona ga ni moy wakalan da na ba di kan na hai na ai ge sa pi sina gol pa pa da hapam khong na no ai adu mana 48 kg de sanere matam da akoina yamna wadana yamna waina ma ti kamen sa su do phangni habi asa le ram to hana 53 kg langkhal ko matam sidagi di magi han ore mi gi performance tar tana atopa akan ba kana go magi lamba se pa matam no kodra habi gi singna jaba amal la jeki adu ikang khang dana hana mana gol pa po da adu mati harauji no pi o benina mapal lamda la gi ba basi nuaje de ing manungi nupi obigi proksana manipur sarkar gi makhada ma ki sana ba po sama piraga manipura thawak toni mamangda ma police ko 7 gi appointment piaktana rakhi appointment do akoi isa pangje kudak ta join tawadana adu appointment do akoi gi ko 7 gi appointment pi bana ma ma sa mona join taw ya ki dana akoi lojaki de aduna madurigi ena sauba sibigumba po sama mai qualification ka sana po sama khanbiraga sarkar ni pibiraga ti khwai nuwa jagane na asato Hawi satari ba Commonwealth game asida ngarang Manipur gi nubi sanaroi amana Mirabai sanuna gold medal amal lokro matungda ngasi so amona weightlifting gi 53 kg da khumuksam sanjitana gold lauduna India gi ming chat pro poi habisi Manipur gi wena so hena chawthok sna oiba yamna nungai ne oiba kodugumba tangkak amani asiuma tangkak asida imung munungi maikei dagi hariba sanor sing animak nupi nak to oibani na mapal lamda leiduna sanawi mahutta lamdam masida sanaba thawak piduna na Manipur gi oiba asengba sanaroi ma ohening bagi apamba imunungi maikei dagi phongdrokle asiuma phim asida Manipur sarkarna kari to bagi abaga haibadu Manipur sarkar gi oiba phire aduni imung munung khorang na ngariba video journalist Sanjoy Galore na paudum jariba Indra ISTV news thongju sigolo mukong Panbayabadi Kumari Sanjita Haukiba in Solusingani Taramari da Glasgow da Pantokpa Commonwealth Games da KZ Nifunipan gi Kanglupta gold medal lorokpada natana tongan ba national amadi international gi thakta Pantokpa weightlifting masana da gold medal yauna medal kaya lorokhabani hauji railway da thabak tawribadi Oinam Kendra gi manungda leiba sarkar gi school kuntaret amadi aided school mapal gi fibam ngasi Kendra gi MLA El Radakishorna koina satuna yangsinkhre khongsat aduda mari leina ba official singsu saruk yake
MLA Radhakishona haikibada Kendra asigi manung chana leiriba Khoijuman Primary School, Ngaikhong Primary School amadi Hainobok Awangkhul Primary School gi building sing nauna saragani haike. Paikaliba amadi paikakadawriba thabak singda miyamna mateng pangbiu haike. Culture gi lamda mamut tana khangba mioi amada Art and Culture Department Manipur gi Director oheningi haina tongan ba culture gi lamda thabak tawriba singna semba cultural NGO group na phongdo rakle Ibuyama sumang lila sanglen da pangthoki ba pau gi mifam amada artist singna department asi matam sangna lengakna hanthana thambiba amadi culture tawriba artist singi awaba khangbidana leiriba singa si kokna ba culture gi lamda yamna munna khangba mioi ama thamlabadi artist singi yauna lamda masigi afaba oigani khale Manipur Art and Culture na mingchat purak haliba lamdam amani asigumba lamasida MCS natraga IAS officer amana director oirakpa ashina administration gi lamda khang haikibadi yai adubu culture gi lamdadi mahakna pangthokpa ngamlaktaba matam kaya yaurakpasu yai hauji paliba lengaga sina lamdam asigi culture tawriba myoi singi khanbiduna cultural policy mapung phana thambiu haike na sima seksiman khangba hengkadam male aduga tribe atopudagi madi recognize or kamana atum krishu to bibungam drosu ama program lagpa kan muslim de gitu tangkul de gitu kuki de gitu mau de gitu adu tu le adu thiro whole artist magi recognition lebin akoina pamjal potu yaradi asidagi lagpa asidagi hauthokpa asi tabuk surga sigi retire tagadaba missing du pubungam ba missing du bu kafam yaba missing du bu tagda kahlaga asidagi atop mi IS MCS ko janghan bitna ba ko request ni da Apunba Manipur matam isai kanglub amiki artist singna matam khara lepluraba isai nongmai gi thoram ngasidagi amuk pangthukpa horagani haina amiki cherol amana khangalakle hauzik atenba brand lojere Lengsin Biraksi, Chairauba Mari Lenana, Directorate of Handlooms and Textile, Government of Manipur Sinzaba, Chairauba National Handloom Expo, Lisingini Taragunipan, Irainamid, Mars Kitang Kuntradigi, Nilakuti de Leba, Urban Hatta, Hogdoksare, April Yetarahum de Fava, Chatazagadaba Yongi Mela Asi, Miyamna Mi and Tabida Nabakanganjari, Paujanjariba, Directorate of Handloom Textile, Government of Manipur. Hakchangi labor solatpadagi producing attaba hakchak choktarba tumma chaba yaraktaba khong hama nungayaktaba singidamak amatta nairba upaidi jolip syrup amasung jolip capsule bu channi sinabiyo Kaidowino kanano kaigino kaidobiyo masi pumna loi lebede gari ahan maga tongba ngamdrone pura laga tongni khaliba namai doi kaidro senbun puthoga leibedi ngamdra senbun puthokna leiba ngamdrasu imphal finance na salo ai ju ahan ba leingam tadna imphal finance tagi loan oine lori imphal finance na longmugi manung de gari loan lobu yabni khudong chaba pijari adom na pam makhal gari kudingma lobu be yabni Unique Education, the first CBSE and ICSE coaching center at Infall. Admission open for 5 months foundation for CBSE 9 and 10, 5 months foundation for CBSE 12 science, 3 months advanced vacation course for CBSE 11 science. Class on 2nd April 2018. Girl hostel in the same block. For detailed contact, Unique Education, Segarat Konzing Hazari Leka, opposite Shanghai Express. Quick zone gidi Tatis College di. Mambal suma pang kuding chamane yo sumang roy pista salabnina. Ado suma takta superlink footing offer me among piris di. Tas electric run no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Break matung na may mataram nokchere makatawa pauda ngarang nung tilpung ohumlom taba matamda Thawal Police Commando amadi kuntaruk subasam rifles ke apun makutpu amana Leirong tel bitra tera uratagi athokpam tomba kauba KYKL gi mi ama 9mm gi kapayari ba maru taruk detonator ani amadi demand letter ahunga korana fagat le hari amaramda leirong tel bitra dagi frit sabam mani mohon mitai kauba chahi nifu mangarum suraba KYKL gi mi ama 9mm pistol ama magazine ani amadi maru kun ga korana fagat le hari Thawal Police na Thawal Nongang Kong da drat chatabada yungaw liter chamanga kun mangaga konana miyoy ama fare hari
Imphal East District ki oina District Health Society gi medical team mangana district asida leiriba primary health center tara amadi community health center ama amasung primary health center singi akoibada leiba khungang kunda chatagadaba swasta pakhwara cleanliness drive Imphal East ki DCTS Citrana Porompat leiba mak office tagi hawdokre Citrana phongdorakpada driver si April 15 fawba chatagadabani medical officer amamamna luchingba team manga asina tung koina sanaba yaba lu nan bagi hainabi miyamda lehanaba pandamga loinana activities kaya drive manungda takbi tambigani haike hospital gi leiriba kanode magi kanoduda jaga duda kaida sumnagi nalan baduda natana hospital duda leiriba khoigi doctor sing nurses sing khoigi suni hanagi magi tongana hana personal hygiene maintain tobuna tore adu daga su mase punna mayam punna khangminaba aduna sagi mai surrounding duda natana personal hygiene ondu sangsela ani adagi even patient amana sagi health center sida mana si medical care lawdana treatment chathaba matam sida su magi oina as a patient ama oina karmain tona magi su personal hygiene maintain togada ke magi personal hygiene maintain tor padu loina na mana hospital du da natraga health center du da laiba matam da magi laidiba even se magi ka da natragi magi se even washroom sangba matam da patient ama oina mana karmaina luna nana magi ngamzaba level da thamamgada ge ga haiba dung be awareness loi chatha gadori aduna ngasi akoi gi Imphal East district ki oina district health society na sinjeduna sumaina akoi gi team semjadana pangthok gadori institutional base as well as koi community base on chatha gadori ba program asi chauna mai pakpa ngamgani haina su asa tawje aduga siga mari leinana masida directly involved tawgadori ba singda su aina haijari basi masi akoi gi commitment amaga dedication amaga loinana kona biu aduga koi gi district sida koina pangthok sabasina hayeng state ki amasung leba ki oiba choba mai pakpa mo propangam na khona Thangjam Agro Group na linkhat pa day care pre-nursery nursery amadi kindergarten gi oiba JJ School Montessori Koba School ama ngasi gari makha lekai da hangdukre School asigi promoter Thangjam Joy Kumar na Manipur gi hawgalagliba angang singbu afaba lambi da lamjing lamtak piduna maleng gi oiba lamjel da saruk yanaba gi pandam da school asi linkhat pane school asida lairaba mahimasing tamba ngamjadraba angang singi damakta sada manga khaktuna lemna mahimasing tamangani haike laina mang asi hangjari basi lamdam masida leiriba angang singsibu Montessori gi philosophy da preschool gi education si phanganing bagi pandam da hangdok chabani hanagi leiriba systems de gi maroi na angang singida play school da koina focus toba aduga ekhoi gi site gi piba yaba pan gi world class school da leiriba facilities mayam si pinaba pandam thamaga changhan jabani khoi gi JJS ki yam profit oriented school muti na loidore Manipur Sarkar na college taruk loksin khibabu AISF na sarkar bu thagat pa phongdo rakle Komla Thabida leiba South East Manipur College bu na thaidu na thamlamba thawong budi AISF Manipur State Council na haksin na lawi haire First MLA Trophy 7-a-side Open Knockout Football Tournament 2018 MLA SB ragi sponsor makhada Kumbi Artists Youth Organization Kumbi na sinduna Kumbi Kangjebung Playground da ngarang dagi hokre Tim kunmanga na saruk yaba tournament hogdopagi thoramda Kumbi Kendragi MLA SB ra Manipur Pollution Control Board ki Chairman L Radha Kishore MLA Y Surchandra MLA P Sarachandra MLA T Robindrona maru oiba mi singona saruk yake Tinjang kaijang daba afaba Manipur ama amadi Bharat sengatpada sanare khudingmaki sauraba daitya lei haina SB rana haike aho bonumita sanakiba match ta CMB ningthau khongna ward wapokpibu try break ta taruk manga maithiba pikre ward ki player Shamsan bu first scorer gi mana pikhe Hauzek maroi ba pau amuk Lamdam asigi sokna na ba government asina karigumba thabak amata tawre haina chief minister N Biren na BJP gi 95 suba common forum da phongdokre BJP na luchingba sarkar na chathariba scandal asina sarkar gi employees singi tolop amadi pension piba ngamdabani haina congress ne maral sikre amadi Commonwealth Games ta Manipur gi weightlifter Kumuktam Sanjita Chanu na su kilogram 52 gi kanglupta gold medal lokre
Hausi Pabagi and the ISTV Pizza Palma Tansloshin Jere, Niang Tabiri Basingbo Mukahana, Kurumjere.